Atiya malem animak pu sembiba korok thaktangan thoibiriba ipa ibungobu ahanbamaktada thagatchari aduga afabawa pau asibu tabiriba ishorgi macha sing pumnamak pusu ayhakna ikai khumnaba uchari mapu ibungogi senglaba wahai mafam ama pathokjage taminasi apikpa thabak sing tauba numit adubu kanana thawoidaba taubage Zerubbabel gi kutta lairiba ulum adu ubada thaumai taret aduna haraugani thaumai taret adudi malem sin thungna koyeng yengliba mapui bungogi mitsingni Zekaria pandup mari pada tara dagi pathok chabani tabi khrabasingi thakta ibungogi thaujal marang kaina pinabibo oisanu Amen Ibungogi maphamda prarthana taujake Nungsi thoiraba ipa ibungo ngasigi phajakraba matam ase amuk hanna pinabibagi damak ibungobu thagatsari Nazana hauzik ibungogi mangda afabawa pau haiduk sagadore prabhu Aibu ibungogi thawai sengmana pangbiyu sizinnabiyu loinabiyu haubadagi loiba phawba Aigi ningba nataduna ipagi aningbada singbiyu nganghanbiyu haina Nahaki nasani pa ibungo Jisu Kristagi minglen sonduna nijari Amen Ngasigi hiram asidi pikna hawi haiduna thawoidaba taugano Despise not the small beginnings haina thamjareke Ikui kuidringai Ngarang nahan oiramgani khanjai Nungsiba marup amana WhatsApp group ta Titanic related oiba short video ama thagat pirakpado ai yangjare Madugi wari do June 22 2017 da Steve Lawrence hariba nipas na media da ihan hana true story ado post tawkhibani ai maduda pakhre Miyoi bai khoise apikpa thabak tawjarabasu aikhoigi dream di chawi marupsing adugumna Scotland gi farmer Clark ki family su they had a big dream manglan achauba madi makhoigi su leijai madudi Clark na magi nupi amasung macha mapan ga loinana makhoi 13 gi punnane British first liner Titanic tongduna United States ta travel taunana bagi damak Sahi manga taruk ki mamang dagi yamna wana farm da thabak suraga ticket ki paisa tale adudagi Clark na makhoi 13 gi ticket second class ta kakpangam ki madugi price to pound 16,500 ni haujiki value da Indian rupees ta 15,84,365 ni passport paire ticket paire makhoi gi achauba dream mado fulfill tawgadore soidana thonglagani The entire family was filled with excitement about their new life. Adubu departure tawgadaba 7 days khakta ngairba matam aduda machanipa atombado sanabada huina chikre Doctor na treatment tawba kanda rabies oiramba yabagi khudam phange nakoi chathokpa yararoi 14 days se nakoi gi yumda quarantine tawraga leigadabani haidana Soi tawraga magi sil namaga quarantine gi se yellow paper ma thelaga thongjin da thambirame magi punsigi manglando khangudana kaire silinau sing Clark ki thamoi su kaire sehi manga taruk prayer tawjabaga loinana wana tanjaba senpham adusu once ticket kakhibada Titanic ki ticket se amuk refund leite 15,84,365 su lemna mange khongchat adusu chatpa phangdre mahak yamna thamoi kaina kappe family su nungaitre adudagi di mahakna number 1 macha nupa atombado curse tawi sap tawi sauraga ishor bu sumana blame tawi aduga curse tawi sukwana mangjarakpa manglana do kaire kahin bibagi dam matamna kanabu sungai bide sil inausing nong mahauki kapna nini hauki
Thamoi kaina kaina humni hauki marini hauki. Mangani suba numitta ikhang khanghaudana yamna tamthiba paw ama leibak sinba thungna taki madudi. Titanic Atlantic Ocean da kaiduna lupkre. Thawai kaya amasu mangkre. Lifeboat ta kalhoba mi khara natana. Tamthiba paw do taba matamda Clark khanghaudana tu chungki. Mana thina curse to bi khraba machana pa tonbado sensalaga o khongna kaplaga han chupiki. Mana curse to khraba blame to bi khraba ishor da kuru khuda kunduna thamoi kaina mapap haidok chaduna prathana tawduna ishor bu thaga chaki. Tamthiba achoba thamoi kaiba thaudok aduna makhoi gi thawai budi kanbi haure haibasigi damakta maha haraupana ngomkhai leikide. Nungsijaraba ichilinaw sing Punsigi achoba manglan ama kaibada thamoi kai khrabasu thawai budi kanbina bani haibase aikhoina ningsingadabani. Aikhoisu achoba manglan kaya mangliba mi ngaktani. Adubu Bible nadi ahanbada apikpa thabakta thajaba yaba han oyu. Aduga isorgi khutna matam chana aikhoibu chahon bigani haidana ahanba Peter pandup manga pada tarukta isorna takpiri. Ngasai ahobada aina Zechariah pandup mari pada tarada pathokibado mayam tabikre. Babylon dagi halakpa matamda kai khraba Jerusalem temple ado Zerubbabel na amuk hana sagatpa matamne. Adobu sagaliba ibungogi temple ado ubada Jehudi kharana usit thawoidaba phawrame. Maramdi sagaliba temple ado Solomon gi grand temple aduga sangdamnabada khara pi. Solomon adi mi lising sijinay angakpa pot kaya sijinay. Aduba Zerubbabel nadi apikpa nung kharana hawi aduga mi su khajikta na hawi. Aduna makoina thawoiramde silinawse. Adugumba makoigi thawoidaba usittaba do ubada isorna makoida yam gently warakpibani. Nakoina pikna uriba thabak asigi marumda nakoigi isor oiriba achauba isor ama yauri. Aduna isor yauba thabakta nakoina small apikpa khak kauroidabani. Aduga thawoidabasu tauroidabani ibungona hai. Haujik sagatliba temple ase pikna urabasu Zerubbabel gi khutta pairiba plumb line ulum ado sijinaduna temple saba loiraba matamdadi nakoina masibu kaidongaidasu apikpa haina kauraroi. Adubu nungaibana thanba nakoigi thamoi haraubana thanba temple haina kaugani. Aduna nakoina aigi thabakta aigi wahaida apikpa amasung kaisuletaba semikalan kama phawbadane thawoidabagi mahutta section wa oina nakoina warning pibani haina logadabani. Maramdi sorna magi masa singim damakta miron da apikpa thabak amatta tawkhide. Laibak ning thawsingna tawba ngamdaba thabak ngakta magi masa singda ibungona plan tawbi. Isorna kaidongwayda suay khoyge damak apikpa thabak amatta tawde. Adubu ibungona mahaki achoba thabak khudingmak apikpadagi haubi masini ibungogi thorang. Marup sing isor yauba thabak amatta apikpa leite. Aduga chap manana isor yaudaba thabak amatta achoba leite. Isor yauba piklebe David na pikleba nung macha ama pairi haraga chaw khraba isor yaudaba Goliath pu lain hatki. Goliath na Israel bu 40 days singna tuna ikaiba piba do loishinki. Isor yaudaba chawraba Sodom Gomorrah su nomagi ayuk anganba amada mikup amada utki mapai onki. Angakpani isor gi thorang chaw khraba khonang pambi amase isorna apikpa khonang maru mahai amagi manungdi yauba adudagi mayon chongaga hawanpi. Khonanggi apikpa maru mahaidi pikpani na kanan su thawoina de luna khande usitte. Adubu apikpa maru adudagi haurakpa chawraba masa mareng phallaba khonang pambi adubudi kanana su thawoidaba usittaba ngamde yamna value leina khalli marupsi. Aduga musuk phau maru gehu marudi yamna pi. Aduna makhoibo aikhoina small seeds haina khangnai. Adum oinamak apikpa maru small seeds adudagi aikhoina great harvest tawba matamdadi angakpa oiribani. Aduna ni Bible na apikpa thabakta thawoidaba tawganu hairibase. Isorna magi macha singbo achauba thabakta sijinnaba yagadra yaroidra haibase ahanbada mahaki apikpa thabakta changyeng tawbi. Ibungona hai
apikpa thabakta thajaba yaba mahak ado achauba thabakta su thajaba yaba oigani apikpa thabakta dharma chendaba mahak ado achauba thabakta su dharma chelaroi luk tara taruki tara adungai Zerubbabel gi temple ado pikna nung macha kharana saba hogatpa matamda Jehudi singna usitte thawoide adugumna aikoi ayamba ngasidi taibang panbagi thabakpu achauba oina khallaga thawai yaunare Ishor gi thabak amasung mahaki yathang asibuna apikpa hiram oina khanduna thawoinadre Ishor gi program leirabasu ai ngasidi thabak ama leire nakhoi pangtho omo haiduna taibang panbagi aigi program aduna ne hen life secure oibagumna khannare marupsing aduna aikoi gi damak thambi khraba achawa blessing ado aikoi isana adom block tawjare thingjare Saitana aigi blessing thingbangamde yeknabanasu aigi blessing bu thingbangamde but I am the biggest block for my blessing aigi blessing de aina thingbani you are the biggest block for your blessing adom gi blessing adom na thingbani we are the biggest block for our blessing aikoi gi blessing aikoi na thingbani marupsi masigi proof amatang bible dagi ai yeng pathok chage yengminasi John chapter 11 gi passage amanidang ai khandok chage Bethany kauba khungangda ibungona nungsiba Lazarus siba matamda mache Martha masung Mary na kaplammi mangphamda phumkhraba matung marini suba ibungona makhoibu themjinnabagi damak marini subada laklammi ibungona Martha gi mangda lepa matamda Martha na haiki ibungo nahak mafam masda leibiram labadi ifado siram loidabani verse 21 Martha gi wahai sigi nungi arthadi ibungona karigi thengna lakpiri bano nahak na matam chana lakpiram labadi upala Lazarus to siram loidabani nahak laktabagi maram nane ngasi aikoina thengnariba wariba aikoigi phamda thokliba awaba se ibungo Jesu Christ na haiki nakoina mahapu kadaida thamkhrabage makoina khumki ibungo laktuna yengbiyu verse 34 mangpham ado surung oirami nung amana mangpham mamaya do khanjinduna thamlammi madu ubada ibungo Jesu na haiki nung ado lokthokro maduda Lazarus ki mase Martha na haiki ibungo haujikti mahak namthiram lagani maramdi mahak sikhiba marini shure verse 39 nung sijaraba isilinaw sing ibungo Jesu Christ na mangpham gi sangpham gi mayok nabada lepli achauba miyam amana kumhai magum leptuna kari tawgadori bano haina ngaktuni mitkuptana yengli maduda Martha Mary su ibungo gi nak yet lepli disciples singsu Pharisees singsu yauri Sadducees singsu yauri shastra gi oja singsu yauri apik padagi achauba miyam tinba mafam thodok ama oikhre mangpham ado atai Jehudi singsu yauri adudagi ibungo Jesu na hairaki remove the stone mangpham gi nung asi lokthokho ibungo na nung ado lokthoko haiba matamda Jehudi singna kari mata thingba leite thingkide Pharisee singna su kari su haide thingkide Sadducee singna su nung onthokpa thingkide kari su haide shastra gi oja singna su nung onthokpa thingde kari su haide Jehudi singna su kari mata thingba leite but one person objected adubu mi ama khana song thorok nung onthokpa do thingki Tingliba mi ado atay kana sunate sikhraba Lazarus maki mache Martha nani kanana su thingdraba matam madu da Martha na thingduna hairaki chongthoklaga ibungo housing mahak namthiram lagani maramdi mahak sikhiba marini sure Martha gi wahai asigi nungi arthadi ibungo ifwa gi dead body ado marini surabanina namthiram lagani mangpham gi nung ado housing onthok piruranu haiba asini nungsijaraba isilinausing ibungo Jesu Christ na Lazarus pu hingal anbiba matamda khwaidagi harauduna chongkhatkadaba khwaidagi blessing uphangadaba ado kanano Martha masung Mary natra Lazarus se makhoi anigi mawpa natra but now Martha is the one who is blocking her own blessing adubu hojikti Martha masamak ase masagi blessing adubu thingba mi ama oire marupsing Martha is blocking the resurrection of her own brother Lazarus.
mahaki mawpa hingat pa do Martha masamang na thingkre adudagi mapana masabu chaibagumna ibungona mangona chaiduna haiki nahakna thajarabadi ishorgi matik mangan ugani haina aina nangonda haikidra John 13 nifu adudagi Martha tuminna leikre sil inausing matam aduda mi sing aduna mangpamgi nung ado lauthoke adudagi ibungo Jisuna Lazarus pu sibadagi hingalan biki masigi passage khara asidagi aikoina ure madudi aikoi gi blessing ase mi na thingba nate aikoi isana thingjabani aini ngasai so ahobada haijakhiba aduni sil inausing I am the biggest block for my blessing. Aigi blessing aina thingbani. You are the biggest block for your blessing. Adomgi blessing adom na thingbani. We are the biggest block for our blessing. Aikoi gi blessing aikoi na thingjabani. Aikoi isor thajabadi koire. Christian gi niti niyom su khange haire. Aduba aikoi samdokadaba hongdokadaba yamna leiri. ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯗ ꯑꯆꯧꯕ ꯑꯁꯥ ꯇꯧꯖꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯄꯤꯛꯄ ꯊꯕꯛꯇ ꯊꯥꯖꯕ ꯌꯥꯕꯗꯤ ꯑꯣꯏꯗ꯭ꯔꯤ ꯑꯄꯤꯛꯄ ꯊꯕꯛꯇ ꯊꯥꯖꯕ ꯌꯥꯗꯕ ꯍꯥꯏꯕꯁꯦ ꯑꯄꯤꯛꯄ ꯊꯕꯛꯇ ꯊꯧꯑꯣꯏꯗꯕ ꯑꯗꯨꯕꯨꯅꯤ ꯍꯥꯏꯕꯗꯤ ꯑꯄꯤꯛꯄ ꯊꯕꯛꯇ ꯍꯝꯕꯜ ꯑꯣꯏꯗꯕ ꯃꯈꯥ ꯄꯣꯟꯕ ꯉꯝꯗꯕ ꯅꯣꯂꯨꯛꯄ ꯂꯩꯇꯕ ꯄꯨꯛꯅꯤꯡ ꯊꯋꯥꯏ ꯌꯥꯎꯗꯕ ꯑꯁꯤꯕꯨꯅꯤ ꯃꯔꯨꯞꯁꯤꯡ ꯑꯍꯥꯟꯕ ꯄꯤꯇꯔ 5:3 ꯑꯁꯨꯝꯅ ꯍꯥꯏ ꯃꯔꯝ ꯑꯗꯨꯅ ꯏꯁꯣꯔꯅ ꯅꯍꯥꯛꯄꯨ ꯃꯇꯝ ꯆꯥꯅ ꯊꯥꯡꯒꯠꯄꯤꯅꯅꯕ ꯆꯥꯎꯍꯟꯕꯤꯅꯅꯕ Nakoina samak mahaki akan bakut ki makhada nolukchaw. En tigi matamda pakhon chatpa singi thabak panduk anida. Thawaya sengba thabirak pa matamda Peter na paw sandok pada. Mile sing ahumlom singlupta tinsin ki. Verse 41. Makoy pun na leminarami amasong potpum na magmayamgi oy na sizinarami. Verse 44. Aduga kanbi krabasing ado numit kudingi ibungona singlupta tinsin birami. Verse 47. Makoy mayam adugi breakfast, lunch, dinner, daily nit oirame silinaw sing. Handak aikoy low mi singi har yen bagi matangda. Government gi workers sing na har ado magi mi sing da piraga. Atay low mi sing da pibidre haduna media da complaint taw khiba adugumna. Matam adugi mili sing ahumari tinba singlup adusu. Makoy gi breakfast, lunch, dinner, shop taw matamda. Lukrabi singbu thungbidre mirai bire haiduna Greek lon ba Jehudi singda complaint tawba haurakhi matam madu da sebok tarani thoina haiki sana ba sem sana ba masung yenbi na bagi damak mingchat phaba thawai seng ba masung lok singna thanba mi tarek khando o chapter 63 masida chak thongba haiba chak yen ba haiba mi khandok bagi mahutta karigino thawai na thanba mi khando o hariba se silinau sing Madugi maramdi chak thongba mi watpagi natte chak yenba mi watpagi sunatte makhoi masing suna laye adubu thabak asida makhoi thajaba yaba oide adugini saraba lairangi maisha marakta mi lising ahum marigi breakfast lunch dinner daily same saba aduga chap manana thungnaba yenbi ba haibase araiba thabak natte Isorgi lawsing amasung thawaina thanba mi sing adu khaktana thabak asida thajaba yaba oigani Thabak asida humble oiba ngamgani. Adugini asumna good standing, full of spirit and wisdom laiba mi taret khando o hari base. Bible is the powerful people yauri. Makoy gi marakta first murder Stephen so amani. He was a powerful speaker. He gave a long speech. Pakhon chatpa singi thabak lairikta khwaidagi powerful speech adudi Stephen gi speech asina oi. Adu oirabadi hairiba Stephen asi kanano mahak matau karamna powerful speaker ama oiribano mahak kari thabak pai khibage mahak Hellenist singi complain ado solve taunaba isorna apikpa post kitchen stuff care taunabagi damak khandokpa mi taret adugi manungda amani pakhon chatpa singi thabak chapter 6 ta ikhoin ugani aikoi mi oibanadi Gifted oiba thawai gi mi sing aduba preaching tawhalli aduga micham singbuna apikpa thabakta sijinnabi aduba isor gi purpose di aikoi ga manade marup sing thawai na thanba Stephen bu isorna apikpa kitchen ministry dagi hawhalle
Maduda mahak most faithful oijaki. Mahak na ne miyam da chan pachinjak yen ki. At the same time, sahar da thok tu na chak thong ba loirak pada lairang mai sha da gi mamai mamit tai thok le haraga ishor gi wapau amuk sahar da yen ba hauki. Mana mi singi mamang da angak pa thabak tongam da ba thabak sing miracle khudam kaya taurami. Chapter 6 ki 8 uba phangi. Kurini Alexandria Kilikia amasung Asia dagi lakpa senago kimi singa mahaka marai yanaki. Maduda Stefana loksing amasung thawai na ngang badugi mayukta makoy na lepang amlamde. Verse 9 tienda uba phangi. Madudagi makoy na phadu ni Stefan bu Sanhedrin gi mang da purakhi. Sanhedrin da phamli ba pum na mang na Stefan da sangtrik yang lammi. Matam maduda mahaki mai thong ado sargadut amagi mai thong gum da urammi. Verse 15. Mi singna la na maran sijin ba ado chumbra hana purohit len hangki. Madudagi Stefana thawai na thalladuna mahaki punsigi ahanba masung mahaki punsigi aroiba oiragadaba powerful sermon, powerful speech ado delivered tawba hauki full sermon chandoki. Sermon ado hek loirakpada makoy na Stefan bu hatki marupsing. Entigi ahanba thongna phaba martyr. Mahak oiba ngamjaki. Mahak na siramdai da mahaki naked eye na sargada. Migi machani paduna ishor gi ye thangbada leptun leiba do ujaki. Pakon chatpasingi thabak taret ki yangkhai tarukta aikhoina uba phangjai. Asuk chawba ministry tawkiba thawai na thanba Stefan. Ihan hana ishorna apikpa kitchen ministry da kobiki. Apikpa thabakta thajaba yabra haina mabu chang tawbiki. Taseng namag Stefan apikpa kitchen ministry dagi hauraga martyr oiba fawa thajaba yaba oijaki marup sing. Aduga magi marup Philipsu. Stefan ga loina na kitchen ministry dane cook oina leibane. Adubo apikpa thabakta khwai dagi thajaba yaba maramna mahaksu achauba powerful preacher ama oiraki. But they all started with the humble service. Makoy yam na nolung na apikpa thawgal dagi hauraki bangaktani. Asumna Philip na saraba leirang aduda milising ahum marigi chak thongba yaurum laga miyam bu chak yen biram laga thokiduna Samaria sahar da Jesu Christ gi pau sandokpa hauki mado pakhon chatpa singi thabak pantup nipan da aikoina uba phangjai isilinaw sing maduda kari thoki Samaria gi mising na magi wa pau do khaurang na taki Philip na angak pa khudam sing tawki Sengdaba thawai changba mi kayadagi sengdaba thawai singna ahoba khonjel na lauraga thoki nakal nama sithaba sing amasung khong tekpa singbu mahakna fan biki adudagi sahar aduda yamna haraurami Philip ki wa pauda thajaduna nipa amasung nupi singna baptize laurami Samaria sahar pumna mukpu hikap ekap tawduna ngakhallamba Simon kawba nipa du maksu thajaduna baptize loki adudagi mahak Philip ka loinaki Adudagi sargadut amana Philippu Gazagi lambida Ethiopia gi Maharani Kandaki gi makhada matik leibalan thum panariba Jerusalem da isor khorumba chatluba sagol gari da phamliba phaida adugi manakta thaki sargaduna thaba matungina Philip na phaida adu da Jesu gi wapau sandoki phaida adu na thajaki ising leiba mafam da sagol gari khamlaga ne baptize tobiki mahakpu Philip na Ising dagi hek karakpaga ishor gi thawai na Philippu khanghaudana puthoki adudagi phaida aduna Philippu amuk han ukhidre nungsi jaraba silinaw sing asuk powerful oiba ministry tawriba Philip asi kanano ishor na mabu apikpa thabak ta cook oina appointment tobikhiba natra he was taking care of the kitchen chakhum panabadagi hauki apikpa thabak ta thajaba yaba oijaki Thawai na thanki, lauksing na thanki. Aduna asaba matamda ishor na mabu thangat pibane marup sing. Ishor gi wahay na ikoy da haibi, humble yourselves under the mighty hand of God, so that at the proper time He may exalt you. Humble yourselves under the mighty hand of God, so that the proper time He may exalt you. Ibungo gi akan bakut ki makhada no luksyo. Aduga ibungona na khoiba chaba matamda chahon bigani ahanba Peter pandup manga padattaru
ꯑꯩꯅ ꯉꯁꯥꯏꯁꯨ ꯄꯥꯖꯈ꯭ꯔꯦ ꯃꯁꯤꯃꯛ ꯁ꯭ꯇꯤꯐꯥꯟ ꯑꯃꯁꯨꯡ ꯐꯤꯂꯤꯞꯀꯤ ꯄꯨꯟꯁꯤꯗ ꯊꯨꯡꯈ꯭ꯔꯦ ꯊꯦꯡꯅꯈ꯭ꯔꯦ ꯃꯔꯨꯞꯁꯤꯡ ꯑꯩꯈꯣꯏꯅ ꯁꯥꯈꯤꯅꯤ ꯈ꯭ꯔꯤꯁꯇꯥꯟ ꯈꯔꯗꯤ ꯑꯄꯤꯛꯄ ꯊꯕꯛ ꯄꯥꯝꯗꯦ ꯑꯆꯧꯕꯗꯒꯤ ꯍꯧꯅꯤꯡꯉꯦ ꯃꯈꯣꯏꯅ ꯑꯄꯤꯛꯄ ꯄꯣꯁ ꯄꯥꯏꯕ ꯃꯇꯝꯗ ꯄꯦꯟꯕ ꯂꯩꯇꯦ ꯊꯥꯖꯕ ꯌꯥꯕ ꯑꯣꯏꯗꯦ ꯏꯁꯣꯔꯅ ꯊꯥꯡꯒꯠꯄꯤꯕ ꯃꯇꯝ ꯑꯗꯨ ꯉꯥꯏꯕ ꯉꯝꯗꯦ ꯏꯁꯣꯔꯅ ꯆꯥꯎꯍꯟꯕꯤꯕ ꯉꯥꯏꯕ ꯉꯝꯗꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯁꯥꯏꯟ ꯑꯐꯕ ꯈꯨꯗꯝ ꯑꯃ ꯅꯠꯇꯦ ꯃꯔꯨꯞꯁꯤꯡ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯑꯄꯤꯛꯄ ꯄꯣꯁꯇ ꯊꯧꯒꯜ ꯍꯧꯖꯔꯛꯄꯒꯤ ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯞꯆꯔꯝꯒꯦ ꯏꯁꯣꯔꯅ ꯑꯩꯕꯨ ꯊꯧꯒꯜꯒꯤꯗꯃꯛ ꯈꯟꯗꯣꯛꯄꯤꯕ ꯃꯇꯝꯗꯣ ꯑꯗꯨꯗ ꯆꯍꯤ ꯑꯃꯈꯛꯇꯪꯒꯤ ꯁꯣꯔꯠ ꯇꯥꯔꯝ ꯑꯦꯚꯥꯟꯖꯦꯂꯤꯁ ꯑꯣꯏꯅ ꯈꯟꯗꯣꯛꯄꯤ ꯆꯍꯤ ꯐꯥꯔꯛꯄꯗ ꯑꯩ ꯃꯈꯥ ꯑꯦꯚꯥꯟꯖꯦꯂꯤꯁ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯏꯖꯩ ꯑꯁꯨꯝꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯏꯔꯒ ꯀꯨꯏꯅ ꯊꯧꯒꯜ ꯇꯧꯖꯔꯛꯏ ꯁꯣꯔꯠ ꯇꯥꯔꯝꯗ ꯑꯗꯨꯒꯤ ꯃꯇꯨꯡ ꯆꯔꯆ ꯑꯣꯐ ꯒꯣꯗꯇ ꯖꯣꯏꯟ ꯇꯧꯖꯈꯤ ꯃꯇꯝꯗꯨꯗ ꯆꯔꯆ ꯑꯣꯐ ꯒꯣꯗꯇ ꯑꯃꯨꯛ ꯑꯦꯚꯥꯟꯖꯦꯂꯤꯁ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯦꯜꯄꯔꯗꯒꯤ ꯍꯧꯒꯗꯕꯅꯤ ꯍꯥꯏꯗꯅ ꯆꯍꯤ 3 ꯍꯦꯜꯄꯔ ꯑꯣꯏꯍꯟꯕꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯦꯚꯥꯟꯖꯦꯂꯤꯁ ꯑꯣꯏꯅ ꯄ꯭ꯔꯣꯕꯦꯁꯟ ꯆꯥꯡ ꯌꯦꯡꯕ ꯑꯣꯏꯅ ꯋꯦꯖꯦꯁ ꯈꯔ ꯄꯤꯕꯤꯔꯒ ꯆꯍꯤ 4 ꯑꯃꯨꯛ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯑꯩꯕꯨ ꯊꯝꯕꯤ ꯑꯗꯨꯗꯒꯤ ꯑꯦꯚꯥꯟꯖꯦꯂꯤꯁ ꯑꯣꯏꯅ ꯂꯧꯈꯠꯄꯤ ꯑꯦꯚꯥꯟꯖꯦꯂꯤꯁꯇ ꯆꯍꯤ 5 ꯂꯩꯔꯕ ꯃꯇꯨꯡꯗ ꯏꯁꯣꯔꯅ ꯑꯅꯧꯕ ꯊꯣꯡ ꯑꯃ ꯍꯥꯡꯗꯣꯛꯄꯤꯈꯤ ꯂꯝꯕꯤ ꯑꯃ ꯄꯤꯕꯤꯈꯤ ꯃꯗꯨꯗꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯡ 9 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯁꯣꯛ 2013 8 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯁꯟꯗꯦ 2014ꯗ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯀꯌꯥꯗꯒꯤ ꯄꯨꯟꯅ ꯃꯤ 13,000 18,000 ꯇꯤꯟꯕ ꯑꯆꯧꯕ ꯃꯤꯁꯟ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯃꯗ ꯃꯦꯘꯥꯂꯌꯥꯒꯤ ꯆꯦꯔꯥꯄꯨꯟꯖꯤꯗ ꯄꯥꯁꯇꯔ ꯑꯣꯔꯗꯤꯅꯦꯁꯟ ꯁꯥꯔꯚꯤꯁ ꯑꯃ ꯍꯥꯞꯄꯤꯗꯨꯅ ꯃꯤ 10ꯕꯨ ꯑꯣꯔꯗꯦꯟ ꯇꯧꯕꯤꯕꯗ ꯑꯩꯕꯨꯁꯨ ꯄꯥꯁꯇꯔ ꯑꯣꯏꯅ ꯑꯣꯔꯗꯦꯟ ꯇꯧꯕꯤꯈꯤ ꯃꯔꯨꯞꯁꯤꯡ ꯃꯗꯨꯒꯤ ꯐꯣꯇꯣꯅꯤ ꯉꯁꯥꯏ ꯁꯔꯃꯟ ꯍꯧꯔꯛꯄꯗ ꯐꯣꯇꯣ ꯁꯣꯠ ꯈꯔ ꯑꯩꯅ ꯍꯥꯞꯆꯈꯤꯕꯗꯣ ꯁ꯭ꯀ꯭ꯔꯤꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯑꯩꯕꯨꯁꯨ ꯑꯆꯥꯕ ꯃꯇꯝꯗ ꯃꯥꯒꯤ ꯊꯧꯒꯜ ꯇꯧꯍꯟꯕ ꯐꯪꯍꯟꯕꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯍꯤꯡꯕ ꯋꯥ ꯄꯥꯎ ꯁꯟꯗꯣꯛꯇꯨꯅ ꯁꯤꯡꯂꯨꯞꯇ ꯑꯩꯕꯨꯁꯨ ꯄꯥꯁꯇꯔ ꯑꯣꯏꯅ ꯊꯝꯕꯤꯔꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯕꯥꯏꯕꯜ ꯑꯁꯤꯗ ꯑꯋꯥꯡꯕꯗ ꯅꯤꯡꯗꯗꯨꯅ ꯑꯅꯦꯝꯕꯗ ꯌꯥꯖꯕ ꯃꯤꯁꯤꯡ ꯌꯥꯎꯔꯤ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯃꯥꯏꯆꯧ ꯑꯦꯂꯤꯁꯥꯁꯨ ꯑꯃꯅꯤ ꯑꯦꯂꯤꯁꯥꯗꯤ ꯐꯨꯜ ꯑꯣꯐ ꯂꯚ ꯐꯨꯜ ꯑꯣꯐ ꯍ꯭ꯌꯨꯃꯤꯂꯤꯇꯤꯅꯤ ꯃꯍꯥꯛꯅ ꯁꯝꯄꯣꯠ ꯈꯣꯏꯗꯨꯅ ꯂꯧꯕꯨꯛꯇ ꯂꯩꯔꯤꯉꯩꯗ ꯑꯦꯂꯥꯏꯖꯥꯅ ꯃꯐꯤ ꯂꯪꯁꯤꯟꯗꯨꯅ ꯃꯥꯕꯨ ꯀꯧꯊꯣꯛꯄꯤꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯆꯦꯜꯂꯛꯇꯨꯅ ꯍꯥꯏꯈꯤ ꯏꯕꯨꯡꯉꯣ ꯌꯨꯝꯗ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥ ꯏꯄꯥꯕꯨ ꯆꯨꯞꯇꯨꯅ ꯕꯤꯗꯥꯏ ꯄꯤꯖꯔꯨꯈꯤꯒꯦ ꯑꯗꯨꯒ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯖꯒꯦ ꯃꯥꯅ ꯃꯃꯥ ꯃꯄꯥꯕꯨ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯍꯜꯂꯛꯈꯤ ꯁꯟ ꯄꯥꯕꯣꯠ ꯑꯗꯨ ꯍꯥꯠꯂꯒ ꯄꯨꯄꯨ ꯂꯥꯡꯒꯣꯜ ꯑꯗꯨꯅ ꯁꯤꯡ ꯑꯣꯏꯅ ꯊꯣꯡꯂꯒ ꯃꯔꯨꯞꯁꯤꯡꯒ ꯆꯥꯃꯤꯟꯅꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯨꯟꯁꯤ ꯆꯨꯞꯅ ꯊꯧꯒꯜ ꯇꯧꯖꯅꯕꯒꯤꯗꯃꯛ ꯑꯦꯂꯥꯏꯖꯥꯒꯤ ꯇꯨꯡ ꯏꯟꯖꯈꯤ ꯑꯍꯥꯟꯕ ꯅꯤꯡꯊꯧꯔꯣꯟ 18ꯒꯤ 10-18ꯗ ꯎꯕ ꯐꯪꯏ ꯃꯍꯥꯛꯅ ꯃꯃꯥ ꯃꯄꯥꯕꯨ ꯆꯨꯞꯄꯤꯔꯝꯕ ꯑꯗꯨꯒ ꯁꯜꯂꯥꯕ ꯄꯥꯕꯣꯠ ꯑꯃꯅ ꯆꯥꯛ ꯈꯥꯡꯂꯝꯕ ꯄꯨꯄꯨ ꯂꯥꯡꯒꯣꯜ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯁꯤꯡ ꯑꯣꯏꯅ ꯊꯣꯡꯕ ꯃꯗꯨꯅ ꯇꯥꯛꯄꯗꯤ he won't come back ꯃꯍꯥꯛ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ he has decided to follow forever ꯃꯇꯝ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯑꯦꯂꯥꯏꯖꯥꯒꯤ ꯇꯨꯡ ꯏꯟꯖꯅꯕ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯇꯥꯛꯂꯤꯕꯅꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯁꯤꯡ ꯑꯦꯂꯤꯁꯥꯅ ꯑꯦꯂꯥꯏꯖꯥꯒꯤ ꯇꯨꯡ ꯏꯟꯈꯤꯕꯁꯦ ꯑꯦꯂꯥꯏꯖꯥꯒꯨꯝꯅ ꯄꯥꯋꯔꯐꯨꯜ ꯄ꯭ꯔꯣꯐꯦꯠ ꯑꯣꯏꯔꯛꯅꯕ ꯇꯨꯡ ꯏꯟꯈꯤꯕ ꯅꯠꯇꯦ ꯃꯥꯅ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯀꯩꯗꯧꯉꯩꯗꯁꯨ ꯈꯟꯈꯤꯗꯦ ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯍꯨꯠ ꯁꯤꯟꯅꯕ ꯅꯪꯕꯨ ꯑꯩꯅ ꯀꯧꯕꯅꯤ ꯍꯥꯏꯕꯁꯦ ꯑꯦꯂꯥꯏꯖꯥꯅ ꯑꯦꯂꯤꯁꯥꯗ ꯈꯛ ꯈꯪꯍꯟꯈꯤꯗꯦ ꯑꯗꯨꯕꯨ ꯑꯦꯂꯤꯁꯥꯅ ꯑꯦꯂꯥꯏꯖꯥꯒꯤ ꯇꯨꯡ ꯏꯟꯈꯤꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯥꯒꯤ ꯊꯕꯛ ꯁꯨꯅꯕ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯁꯨꯕꯤꯅꯕ ꯃꯍꯥꯛꯀꯤ ꯆꯥꯛ ꯊꯣꯡꯕꯤꯅꯕ ꯃꯍꯥꯛꯀꯤ ꯏꯁꯤꯡ ꯁꯣꯛꯄꯤꯅꯕ ꯃꯍꯥꯛꯀꯤ ꯈꯣꯡ ꯆꯥꯝꯊꯣꯛꯄꯤꯅꯕ ꯃꯍꯥꯛꯀꯤ ꯈꯨꯠꯇ ꯏꯁꯤꯡ ꯍꯩꯕꯤꯗꯨꯅ ꯈꯨꯠ ꯆꯥꯝꯕꯤꯅꯕ ꯃꯍꯥꯛꯀꯤ ꯀꯣꯜ ꯂꯤꯛ ꯐꯦꯡꯕꯤꯅꯕ ꯃꯥꯒꯤ ꯂꯨꯈꯥꯛ ꯁꯦꯡꯅꯅꯕ ꯑꯦꯂꯥꯏꯖꯥꯒꯤ ꯂꯤꯇꯜꯅꯦꯁ ꯁꯔꯚꯤꯁ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯃꯅꯥꯏ ꯑꯃ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯇꯨꯡ ꯏꯟꯈꯤꯕꯅꯤ ꯃꯔꯨꯞꯁꯤꯡ ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯍꯝꯕꯜ ꯍꯥꯔꯠꯅꯣ ꯑꯦꯂꯥꯏꯖꯥꯅ ꯆꯥꯛ ꯆꯥꯅꯕ ꯇꯦꯕꯜꯗ ꯐꯝꯕ ꯃꯇꯝꯗ ꯑꯦꯂꯤꯁꯥꯅ ꯑꯦꯂꯥꯏꯖꯥꯒꯤ ꯈꯨꯠꯇ ꯏꯁꯤꯡ ꯍꯩꯕꯤꯗꯨꯅ ꯈꯨꯠ ꯆꯥꯝꯕꯤꯔꯝꯃꯤ ꯈꯨꯠ ꯆꯥꯝꯕꯤꯕ ꯍꯥꯏꯕꯁꯤꯗ ꯈꯣꯡ ꯆꯥꯝꯕꯤꯕꯁꯨ ꯌꯥꯎꯔꯕꯅꯤ ꯑꯗꯨꯒ ꯇꯥꯋꯦꯜꯅ ꯃꯥꯕꯨ ꯇꯩꯊꯣꯛꯄꯤꯔꯝꯃꯤ ꯑꯦꯂꯥꯏꯖꯥꯅ ꯆꯥꯔꯝꯕ ꯄ꯭ꯂꯦꯠ ꯑꯗꯣ ꯃꯥꯅ ꯐꯦꯡꯗꯣꯛꯈꯤ ꯆꯥꯝꯊꯣꯛꯈꯤ ꯑꯁꯨꯝꯅ ꯑꯄꯤꯛꯄ ꯊꯕꯛ ꯑꯗꯣ ꯑꯦꯂꯤꯁꯥꯅ ꯒ꯭ꯔꯦꯠ ꯋꯥꯛꯅꯤ ꯈꯟꯅ ꯄꯨꯟꯁꯤ ꯆꯨꯞꯅ ꯇꯧꯖꯅꯕ ꯃꯍꯥꯛꯅ ꯂꯦꯞꯈꯤ ꯃꯗꯨꯒꯤ ꯄ꯭ꯔꯨꯐꯇꯤ
Madu sengna khanghoba uhoba mi amana ne Juda gi ningthau amasung Israel gi ningthauda asumna introduce tawki. Elisha, son of Shaphat, who used to pour water on the hands of Elijah, is here. Elisha, son of Shaphat, who used to pour water on the hands of Elijah, is here. Elijah gi khutta ising haibiramba makhut chambiramba Shaphat ki machanipa Elisha mafam asida lei. 2 King 3 ki 11 da aikoin uba phangi nipa amana sakhi piri bani. Asuk pikpa thabak se Elisha na maha ki great work ni khanna ne mabungo Elijah na sarga karam dai phawa leptana apikpa thabak asida servant oina ma tawjaki. Mane Elijah bu mikup amat thadok palai khide. Elijah na sarga karam dai da Elisha da haiki aibu Bethlehem da kaure na hak mafam asida lehuro. Leave me alone. Adubi Elisha na haiki hingliba Jehovah amasung nahak imang da hairi aina nahak pu kaidaw ngai da su thadok loy. Ani suba ningthauron ani gi ani. Bethel yorok laba matam da Elijah na Elisha da amuk su haiki aibu Jericho da kaure Elisha na hak mafam asida lehuro. Leave me alone. Adubi Elisha na haiki hingliba Jehovah amasung nahak imang da aina hairi aina nahapo kaidaw ngai da su thadok loy. Ani suba ningthaurol anigi mari. Jericho phawba chatminnaraba matam da Elijah na Elisha da haiki aibu Jordan turen da kaure nahak mafam asida lehuro. Adubi Elisha na haiki hingliba Jehovah amasung nahak imang da hairi aina nahak pu thadok loy. Adudagi makhoi ani adumak chatminnakre isil inawsing. Force na aibu thado haina ahumlak hairaba phawbada I will never leave you. Ay nang mo kaidaw ngai da su thadoi haiduna ne Elisha na thadok sakite. 2 King 2:6 da koin uba phange. Nungsiba marupsing apikpa thabuk ta thajaba yaba Elisha haujikti Ishor gi khutna chawhan biga daure. Elijah na sarga da karam dai da Elisha da haiki aina nahaki damak kari tawjo haibage hayo. Aina nahaki damak kari taw haibage hairo. Elisha na haijaki nahak na phangba thawai adugi saruk ani aingonda lehinbiu ibungo. Nahak na phangba thawai nangonda leiba thalliba thawai adugi double portion aingonda thalhanbiu. Elijah na hai aibu sargada lokhatpa nangna urabadi nangna madu phangani. Adudagi maigi sagol gari ama laktuna maigi sagol singaduna maigi sagol gari chingduna Elijah bu sargada lokhat khre. Adugi Elisha na madu ubada mafi sagaiduna Elijah bu kauduna kaptuna lehawe. Ani suba ningthaurol ani gi mapan taramathoi taranithoi da koin uba phangi. Mana sagol gari na mabungo Elijah bu lokhat khiba do mamin uba phangja howi. Maduna takpodi Elijah da leramba spirit ado double portion mabu anointed to bire haiba sini. Elijah gi makhut makhong chambiba apikpa thabak ta thajaba yaba manai Elisha ngasidi Elijah gi mahut sinba Israel gi maisau oina Ishor na mabu thangat pikre. The double portion of the anointing was given to Elisha. The double portion of the anointing was given to Elisha. Elijah dagi saruk ani hen thawai na thaw noi bikre mag. Adudagi di Elisha na thamoi so na kapta Elijah dagi tahoba phi ado lokhat laga Jordan turen gi ising adu da yeibada ising ado nakal ani thok na khaidok. Elisha na kaptuna Elijah bu kauraga Jordan turen da laikangum na khong na lanthoki marupsi. Littlest servant oiramba Elisha. Elisha na Elijah gi mahut sinduna ne Israel gi wa tak thokpa. Ishor gi mi amo oina thawgal che hauna nabagi damakta kaptuna mapa Elijah bu kauraga. Ano ba Israel gi powerful prophet amagi sinpham hauna nabagi damak. Bethel da leiramba Jericho da leiramba wa tak thokpa singi macha nipa yangkhaina
लापना मतुंग इनरगा एलिसाना अनोबा मिनिस्ट्री अमगी तमक्ता खोंसानबा हौखी नुंसीबा मरुपसिंग इचिल इनाउसिंग एलिसा की थमोइदी नुंसीबा अमसुंग नोलुकपना थल्ली full of love full of humility ni एलाइजा की खोंग खुद चामथोक पीबगी थबक अदो माना कैदो ngaidasu thawoidaba tawkhide adune ishorna chaba matamda mabu chahunbikhi ishorna pibiba pikpa thabak haibadi aikhoida praman tawba tarabadi aikhoigi apikpa thabak ishorna sinabiba thajaba yabra haina chang yengbiba thabok sing adodi bible paba daily प्रार्थना तौबा मेडिटेशन तौबा चर्च काबा साखी पीबा से ईश्वर ने अखोइदा चांगयेंग ओइना पीबीबा अपिकपा थबकने मसीदगी अखोइना हौगतबनी ngasiदगी असिगुम्बा अखोइगी डेली रूटीन असिदा थवोइदबा तौरगुमसे मरुपसिंग अखोइना डायरेक्ट अचौबा थबक हाना आशा तौबा अदुदि थमोइ काइबा याय अदुबो अपिकपा थबकतगी हौरगा ईश्वर ने अखोइबु चाहनबीबा ओइरबदी अखोइबु कनानसु थमोइ थुगाइबा ngamloi इंथुबा ngamloi अखोइगी ब्लेसिंग अखोइना ब्लॉक तौजबनी ngasiदगी अखोइना थिंगदुना थमलिबा इसागी ब्लेसिंग अदो अखोइना ईश्वर माय उनसिंदुना वाहै अदो तारगा थबक ओइना तौदुना सेमिकलन कमा खावबगी अर्थ अदो थमोइ नुंगदा चेना थमदुना हाइबे इनबा ओइजरगा ईश्वर माय उनसिंजरगा अखोइ ब्लेसिंग फावबो फंगबदो हौमिन्नरसी हाइरगा लोइसिनजगे पुमनमकी थक्ता इबुंगोना थौजाल मरांग कायना पिनबिबो ओइसनु आमेन।